मितई मयेकी ओजा हापनबा सेंटर द तकनरगने संस्कृत लोल तंबदा अकाइबा लैते राजेन मणिपुर दा मितई मयेक तंबगी तांकक लाकपना ngasi achauba ahongba ama manipur da lakrabane masigi damak khumang yang na changchinabagi damak mitai mayaki oza sing hapnabagi damakta post creation tongnaba center da taknaragani haina education minister sorok khaibam rajen na phongdorok le education minister ga pausi asigi paumi ga wari sanabada wafam asi phongdorok khibane mahak na makha taraduna tha asigi taramapanda minister masana manipur sarkar gi school college amadi University da Sanskrit loan athubada tamhannaba department ama hangnaba hotnagani haikiba adu karisu akaiba wafam nati haina phongdorok le mahakna makha taraduna hai India gi state singda Sanskrit loan tamnanaba department sing adumak hangnare lol tamduna khangdokpada akaiba karisu leite aikhoina Japan loan China gi loan pamlabadi adumak tamnariba ngaktane Manipur da su Sanskrit department hangbada tamning bami na tamba yai akaiba leite hiram asigi matangda Manipur da leriba organization na chingba karana phongdok narliba wafam sing adu lana khankibadagini Assam da su mitai mayeki tamhannaba demand tawribane loan haibasi khangbada akaiba karisu leite masigi damak Sanskrit loan tamnanabagi department hangnabagi matang amadi mitai mayek waza hapnabagi matang damak center da taknagadawribani hainasu makha takhi Mitai mayaki matang da oza kaya training piduna laklibani makwai sing asi mafam chana sizinaduna hena manglom da sangchinnabagi damak post creation tawraga oza hapnaba hotnaribani haiba wafam singsu makha tana phongdorokhi pausi asina phangba paugi matung inna mitai mayak ase lakadoriba 2020-21 ge academic session dagi MA first semester dagi tamba hauragani awangba mahi tampham oiriba MU da phau tamba hogadoribani hanadagi Manipur da makhal kayage Bengali mayekna iba laidek sing mitai mayekta onthokpagi thabak leptana chatharibani hogalagliba naharol sing de Bengali mayek ase paba thoktrabani makhoigi oinadi mitai mayek khaktamak paba thoklibani asigumba kaya asi yenglaga numit khudingi phongliba pause singda mitai mayeki kalam hena pak sauna hamnaraklibani haiba wafam thamkhi Khangabokta Mikhalgi phi Semnaba Houre Komja 2022 da pangthoklaba yana leiriba Manipur Bidhan Sabha gi Mikhalda Khangabok Kendra da BJP gi mirep oina ticket tanariba Dr. Khundrakpam akoi sana gi lamjing makha da ngasi kendra asigi manung chanba sanghai yumpham part 2 makha laikai da nongmagi oiba political conference ama pangthokre political conference adu da saruk yakhiba sanghai yumpham gi miyamna Dr. Akoi Sanabu lairaba singi mapa haiba mingthol pibaga loinana mahakpu pungning hakchang ani longdana miyam hupna sawatuna mai paghannaba warep lawkhre political steering committee sanghai yumphamna Khangabok kendra gi naha singa khusam naraga pangthokhiba ngasigi mifam aduda kari pangthoklibano haibagi maram sing piraduna steering committee gi thongmi sanghai yubadagi MD Samiruddin Khan hai lakliba Bidhan Sabha gi Mikhalda Sangai yumbam gi miyamna Dr. Akoi Sanada mapung phana sogatli haiba utnaba political conference asi pangthokpane Khangabok kendra da mirep oinaba honariba kanagumba kharana sangai yumpham miyam gi apunba unity bu thugaina honarakpagi mayokta aikhoina leigani Dr. Akoi Sanagumba khwaidagi matik charaba miyoi amabu kendra asigi mihut oina mai paganaba sangai yumpham gi miyamna ngasi su pukning hakchang ani longdana amadi Kanagumbagi ithil sangdana lepli haiba unnaba conference asi sinbani haikhe ngasigi mifam aduda chief guest oina saruk yakhiba BJP gi mirep oinaba thaurang toriba Dr. KH Akoi Sanana hai ngasigi political conference ama sanghai yumphamda mai pakna sinba asina khul asigi miyamna mahakpu nuksibiri amadi mapung phana saugutpiri haibadu mayek sengna utle haikhe BJP Manipur Pradesh ke state councillor oibata natana Professional Cell gi Chief Convener su oiriba Khangabokta gi Dr. KH Akoi Sanana makhatana hai Khangabok kendra da chahi kun chupna rajniti tawraklaba matung kendra asibu yamna model oiba kendra ama ohenge haibagi pandamda mirep oina chongthoknaba phirep lawbani khong thangjin khraga amuk handokba miyoi adu Dr. Akoi Sanadi natte
politics po layba yonba yaba karbar oina onthoknaba honariba Khangabok kendragi lusingba saba singdagi miyam section biyu makoina BJP gi ticket po laigani khanbata natana miyam busu laigani khalle masi ikai ningai oiba wakhalon ni asigumba kaya asina kendra sida Congress ki phibam hena phahanaba oina thokpa natana atai kanaba karisu purakloi haiki malaria amasung covid nabadagi hinglaba British miyoi ama kharona sikpadagi su hingle tamthiraba laina sing oiriba coronavirus dengue amasung malaria nabadagi hinglaba British charity worker ama Rajasthan da sathina mi siba yaba lenna sikpadagi su hingkhre marubhumi gi state adugi Jodhpur district ta Ian Jones kauba British charity worker adu kharau amana chikhibani amasung konung Jaipur dagi kilometer 350 rom lapa Jodhpur city hospital amada pukhatuna laikanakhi Lieutenant da Bandi hompu jail Thugairaga Chenkhre Thoudoktuda Bandi manga Sikhre Lieutenant gi jail amada laiba Bandi hompu na jail adugi thong amadi chakpal Thugairaga nanthokre punna Bandi hompu ga mapan nanthokna bahonavada miyoi manga Sikhre aduga atai Bandi marina chenba nanghodana lehore hairi Lieutenant gi Internal Security Force ISF na report torokiva official statement amada hairibadi jail aduda lairamba Bandi hompu henbana ngarang thangcha numita jail adudagi nanthokna bahonakhi Bandi sing aduna detention center adudagi khonglei thuna nanthokraba matung car ama tongduna chenkhibada achauba upambi amada car adu thengjinbadagi Bandi sing adugi maraktagi miyoi manga adu khudakta laikhidavani haiki capital city oiriba Beirut manakta laiba Babda district prison da lairamba Bandi sing adu court na bisar taunaba ngaiduna lairaba ngaktani su hairi haujik phawbagi oinadi Bandi sing adu karigidamak jail adudagi nanthoknaba honakhibano haibagi matangda chap chaba likhun amata phangba ngamdre atopa pawgi likhun amagi matung inadi Bandi sing adu punna hompuga mapan sui hairi makoigi manungda miyoi manga na lambida siraga atopa taraga manga na security forcing na phagat pangamhobani aduga Bandi mari amana jail dagi nanthokna bohonaruba matungda upai leitabadagi jail duda amuk changsillaga laiki hairi drug lana sizinaba singbu tathi tawaina tawribasi laingaki asoiba thoksilnani lamdam asida drug sizinaba miyoi kayada miyamna phubi saibiba amadi tathi tawaina tawbiba kayagi video clip kaya social media da puthorokliba kaya ase laingaki asoiba thoksilnani haina day 3.5 collective ki convener Bablu Loitongbam co-convener M Jogesh amadi Gitchandra Mangangna thadorokpa cherol amada phongdorokli ngasi kwa kaithel leiba human right alert HRA gi office ta paumi singa unaba amada 3.5 collective ki convener Bablu Loitongbam na phongdorokhibada ngasi mag social media singda drug sizinaba miyoi singbu miyamna phu chaiba tawbiba amade aranba midyengda uhannabagi thawong kaya sandorokliba sida laingak na tumina leithoktuna leiba haibase laibak asigi oinadi yamna laibak thiba thawong ni asigumba thawong asida laingak na tumina leithokpa ase yamna akanba mawongda condemn tawi haiki tha sigi 18 da Rims Hospital gi Covid Care Center da leiba drug sizinaba miyoi ama nanthokuna senkibagi video clip ama social media da viral oirakhi drug sizinaba miyoi adu Rims medical staff singna Imphal gi mafam amada pharaba tungda miyam mangda anaba miyoi adu khongpakna kauba amade khupakna tharaga makut tungda punsinduna ambulance ta pukhatkibagi video sing yauri asigumba thodok ase lamdam asida leiriba drug sizinaba miyoi singda tongan ma mathok taba thorang sing laingakna lakhot pide haibagi khudam amakhakni state asida covid-19 laina laichat marak asida laingakna asigumba thawong sing ase mapung phana laksinduna achumba lambi ama purakna bohona phamthoi haina mahakna makhata na phongdokhe lamdam asida leiriba drug sizinaba miyoi sing yauna covid laina laichat manung asida positive oiraba miyoi singbu laingakna akhanaba thorang lakhotuna asigumba thawong ase makhata na thogan bidanaba mahakna laingakta appeal tawrakle paumi singa unabagi thoram aduda 3.5 collective ke co-convener Jogesh Maibamna phongdokhibada lamdam asida leiriba drug sizinaba singbu lana ubaga loinana makoibu otpi neibibagi mahutta
Laingaki mari lenaba department singna COVID positive oiraba drug user singbu COVID care center da thambiraga mapung phaba medical treatment sathabiram lagade drug user singna COVID care center dagi nanthokuna khak chelam loi drug sizinaba miyoi singda pamdaba thokdok kaya thokle makhoi ase victim oina leire COVID care center dagi senthokiba miyoi sing adu tathi tawoina tawbiba miyam mamangda food chaibagi thawong sathavana chingba sing adu miyamna khangnare thokdok adugi matangda mari lenaba authority na thoksade loinana hiram adugi matangda thigatpasu leitre makhoida afaba chinjak amasung drug phangdabagi layong sing ulakpa matamda ningthina loina khide maram aduna drug user sing adu COVID care center dagi chenthokpo oigani haire ngasigi mifam aduda 3.5 collective ke member RK Nalini Kantasu saruk yaki haire